ꯈꯪꯍꯧꯗꯕ ꯃꯇꯧꯗ ꯇꯥꯡꯁꯤ ꯃꯁꯥꯗꯨ ꯃꯅꯤꯡ ꯍꯜꯂꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠꯇꯨ ꯁꯨꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤ ꯂꯩꯕꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯒꯤ ꯈꯨꯄꯥꯛꯅ ꯌꯦꯠꯂꯣꯝꯗꯒꯤ ꯊꯥꯖꯤꯜꯂꯛꯄ ꯍꯥꯟꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯑꯣꯏꯔꯣꯝꯗ ꯂꯩꯊꯔꯛꯄꯗ ꯇꯥꯡꯁꯤꯅ ꯑꯣꯏꯔꯣꯝꯗꯒꯤ ꯑꯃꯨꯛ ꯊꯥꯒꯠꯂꯛꯄꯒ ꯃꯄꯥ ꯆꯥꯗꯨꯅ ꯄꯤꯌꯔꯅ ꯃꯈꯖꯥꯏ ꯑꯅꯤꯗꯨ ꯃꯈꯨꯠꯅ ꯁꯠ ꯄꯥꯏꯁꯤꯜꯂꯤ ꯃꯤꯔꯟꯗꯥ ꯇꯍꯥ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯍꯦꯛꯇ ꯊꯨꯅ ꯈꯨꯠ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯄꯤꯌꯔꯅ ꯃꯁꯥꯗꯨ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯐꯅꯁꯨ ꯅꯥꯔꯦ ꯑꯅꯤ ꯆꯪꯗꯅ ꯊꯥꯖꯤꯜꯂꯛꯂꯕ ꯀꯧꯕꯅ ꯄꯤꯌꯔꯅ ꯁꯥꯎꯅ ꯍꯦ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ ꯈꯨꯠꯁꯤꯡꯗꯨ ꯀꯦꯅꯤꯡꯕ꯭ꯔꯥ ꯍꯥ ꯇꯧꯉꯝꯕꯤꯁꯤꯡ ꯇꯥꯡꯁꯤꯁꯨ ꯁꯥꯎꯅ ꯈꯨꯝꯃꯤ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕ ꯅꯪꯗꯤ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ ꯍꯥ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗꯤ ꯃꯥꯒꯤ ꯃꯆꯤꯡꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯦꯛꯇ ꯍꯧꯔꯛꯏ ꯀꯗꯥꯏꯗꯒꯤ ꯁꯣꯅꯣ ꯆꯨꯕꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯥꯏꯀꯤ ꯋꯥꯔꯗꯇꯒꯤ ꯊꯣꯛꯂꯛꯏꯔꯣꯅ ꯊꯦꯡꯅꯕ ꯃꯤꯗ ꯍꯦꯛꯇ ꯅꯈꯨꯠ ꯌꯥꯎꯔꯤꯗꯨꯕꯨ ꯅꯪ ꯅꯈꯨꯠꯇꯨ ꯊꯨꯗꯦꯛꯄꯤꯌꯨꯔꯥ ꯑꯉꯥꯎꯕꯤꯁꯨ ꯃꯥꯟꯗꯦ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯏꯔꯣ ꯄꯤꯌꯔꯅ ꯁꯥꯎꯅ ꯇꯥꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯤ ꯃꯤꯒꯤ ꯅꯨꯄꯥꯗꯅꯦ ꯍꯦꯡꯉꯣ ꯇꯧꯔꯗꯤ ꯈꯨꯄꯥꯛꯇ ꯅꯠꯇꯦ ꯅꯀꯣꯛꯇꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯒ ꯍꯥꯠꯄ ꯉꯝꯕ ꯄꯤꯌꯔꯅꯥꯅꯤ ꯈꯪꯉꯣ ꯋꯥꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯌꯦꯡꯅꯤ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯧꯁꯤꯟꯕ ꯏꯉꯝ ꯉꯝꯗꯦ ꯑꯗꯨꯕꯨ ꯇꯥꯡꯁꯤ ꯋꯥꯈꯜꯗ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯤ ꯄꯤꯌꯔꯅꯥꯗꯤ ꯁꯥꯎꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯃꯈꯩ ꯋꯥꯗꯨ ꯍꯥꯏꯔꯤ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯦꯕ ꯀꯩꯗꯧꯕꯩꯅꯣ ꯃꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯃꯥ ꯀꯩꯀꯩ ꯀꯣꯏꯅꯔꯤ ꯈꯪꯕ꯭ꯔꯥ ꯇꯥꯡꯁꯤ ꯄꯤꯁꯨꯝꯗ ꯁꯨꯞꯆꯤꯟꯅꯅ ꯀꯅꯥꯏ ꯅꯨꯄꯥꯗ ꯑꯩꯅ ꯍꯦꯡꯉꯣ ꯇꯧꯔꯗꯅ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯑꯗꯨꯒ ꯅꯈꯨꯠꯇꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯃꯤꯔꯛ ꯇꯤꯟꯗꯕ ꯌꯥꯝ ꯃꯥꯜꯂꯦ ꯃꯃꯥꯟꯅꯕꯤꯗ ꯈꯨꯠ ꯊꯥꯔꯛꯂꯕꯅꯦ ꯈꯟ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗꯤ ꯒꯔꯝꯗ ꯅꯦꯠꯂꯤ ꯑꯗꯨꯅ ꯅꯪꯒꯨꯝꯕ ꯃꯥꯟꯕ꯭ꯔꯥ ꯏꯃꯥꯟꯅꯕꯤꯁꯦ ꯍꯥ ꯑꯗꯨꯛ ꯌꯥꯝꯅ ꯆꯤꯞ ꯑꯣꯏꯕ ꯊꯕꯛꯇꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯅꯨꯄꯥꯒꯤ ꯑꯦꯇꯦꯟꯁꯟ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯊꯦꯡꯅꯕ ꯃꯤꯗ ꯇꯥꯏꯅꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯕ ꯄꯤꯌꯔꯅ ꯃꯄꯤꯗꯨ ꯅꯧꯊꯗꯨꯅ ꯇꯥꯔꯦ ꯃꯐꯝ ꯈꯨꯗꯤꯡ ꯁꯥꯏꯔꯁꯄꯨ ꯁꯦꯟꯅꯖꯕ ꯈꯝꯕꯟꯖꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯀꯥ ꯍꯦꯟꯅ ꯈꯝꯕꯜ ꯆꯥꯎꯖꯩ ꯄꯥꯝꯃꯨꯖꯩ ꯅꯨꯡꯁꯤꯖꯩ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯏ ꯑꯗꯨꯅ ꯅꯨꯄꯥ ꯃꯁꯥ ꯈꯪꯍꯟꯗꯅ ꯃꯥꯅ ꯉꯝꯂꯤꯈꯩ ꯁꯥꯏꯔꯁꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕꯅꯤ ꯉꯔꯥꯡꯗꯒꯤ ꯎꯔꯤꯕ ꯁꯥꯏꯔꯁꯅ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯋꯥꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯈꯔꯗ ꯈꯝꯕꯟꯕꯅ ꯊꯨꯝꯍꯠꯅ ꯄꯦꯟꯗꯅ ꯁꯥꯏꯔꯁꯇꯗꯤ ꯍꯥꯏꯕ ꯉꯝꯗ ꯅꯨꯄꯤ ꯑꯁꯤꯗ ꯍꯦꯛꯇ ꯑꯣꯟꯁꯤꯟ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯍꯩꯊꯔꯤꯕꯅꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯇꯥꯡꯁꯤ ꯎꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯜꯂꯦ ꯈꯟꯕꯅ ꯐꯖꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕ ꯃꯤꯇꯣꯞ ꯀꯅꯥꯒꯤ ꯍꯦꯡꯉꯣ ꯇꯧꯈꯤꯗ꯭ꯔꯤ ꯇꯧꯒꯗꯧꯕꯁꯨ ꯂꯩꯇꯦ ꯑꯩꯕꯨ ꯅꯪꯅ ꯃꯤ ꯑꯣꯟꯅ ꯎꯔꯝꯒꯅꯤꯌꯦ ꯀꯞꯆꯦꯠꯄꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯄꯤꯌꯔꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯑꯗꯨꯒ ꯀꯞꯉꯥꯡ ꯇꯧꯔꯛꯏ ꯑꯩ ꯈꯛꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯩꯝꯇ ꯈꯟꯕꯤꯗꯦ ꯐꯣꯟꯁꯨ ꯑꯩꯅ ꯇꯧꯗ꯭ꯔꯤꯉꯩ ꯅꯣꯡꯃꯇ ꯇꯧꯕꯤꯔꯛꯇꯕ ꯑꯩꯅꯗꯤ ꯍꯦꯟꯖꯤꯟꯕꯅꯦ ꯑꯩ ꯈꯛꯅ ꯄꯥꯝꯃꯨꯖꯕꯅꯤ ꯑꯩꯅ ꯈꯟꯕꯒꯨꯝ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯒꯨꯝ ꯃꯥꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯡꯁꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯤꯔꯟꯗꯥ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯅꯩ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅ ꯁꯠ ꯍꯪꯉꯤ ꯀꯅꯥꯅ ꯅꯨꯄꯥꯗꯣ ꯀꯩꯃꯤꯡ ꯀꯧꯏ ꯄꯤꯌꯔꯅ ꯈꯨꯝꯗꯦ ꯀꯞꯇꯨꯅ ꯂꯩ ꯃꯇꯧꯗꯨꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯂꯛꯏ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯇꯥꯡꯁꯤꯗ ꯍꯦꯛꯇ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨ ꯑꯗꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯀꯞꯄꯒ ꯋꯥꯀꯠꯂꯤꯕ ꯃꯤꯁꯦ ꯑꯣꯟꯅꯔꯦ ꯀꯞꯄꯨꯔꯅꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤꯅꯦ ꯃꯤꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯟꯅ ꯋꯥ ꯍꯪꯕ ꯇꯝ ꯀꯣꯛ ꯆꯥꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯒꯅꯨ ꯑꯗꯨꯒꯅꯦ ꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯚꯔ ꯔꯤꯌꯦꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯀꯨꯏꯔꯔꯣꯏ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯅꯤ ꯅꯪ ꯑꯗꯨꯏ ꯃꯑꯣꯡ ꯃꯇꯧꯗꯨꯅꯗꯤ ꯄꯤꯌꯔꯅ ꯃꯄꯤꯗꯨ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯇꯥꯡꯁꯤꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯁꯥꯏꯔꯁꯀ ꯁꯣꯝꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯏ ꯅꯨꯄꯤ ꯑꯁꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯂꯤꯕꯁꯤ ꯁꯥꯏꯔꯁꯇꯨꯒꯤ ꯋꯥ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯂꯕꯗ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯁꯥꯏꯔꯁꯇꯨ ꯉꯔꯥꯡꯗ ꯊꯦꯡꯅꯕꯅꯤ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯇꯥꯍꯧꯕꯒꯤ ꯃꯥꯅ ꯄꯤꯔꯛꯄꯒꯤ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅꯒ ꯊꯥꯕ ꯉꯝꯈꯩ ꯁꯤ ꯌꯧꯅ ꯁꯥꯎꯔꯤꯁꯦ ꯇꯥꯡꯁꯤ ꯁꯥꯔꯀꯥꯁꯇꯤꯛ ꯑꯣꯏꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ
ꯅꯁꯛ ꯏꯐ ꯐꯖꯈꯩ ꯑꯗꯨ ꯌꯥꯝ ꯀꯣꯛ ꯌꯥꯎꯗꯕ ꯃꯑꯣꯡ ꯇꯧꯒꯅꯨ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤꯗꯃꯛꯇ ꯀꯞꯄꯁꯦ ꯀꯩꯝ ꯀꯥꯟꯅꯗꯝ ꯑꯩꯕꯨ ꯋꯥꯍꯜꯂꯨ ꯍꯦꯟꯅ ꯀꯞꯆꯒꯦꯅ ꯕꯥꯔꯇꯣꯟ ꯀꯠꯄꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯅꯪꯅ ꯀꯞꯄꯗꯣ ꯃꯣꯏꯅ ꯅꯣꯇꯤꯁ ꯇꯧꯒꯗꯕ ꯂꯩꯇꯦ ꯀꯞꯆꯦꯠꯄꯤꯅꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔꯣꯏ ꯀꯞꯀꯅꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅ ꯐꯨꯟꯒꯠꯂꯤ ꯃꯈꯥ ꯇꯥꯅ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯩꯊꯣꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯗꯤ ꯃꯈꯥ ꯁꯝꯊꯅꯤꯡꯂꯤꯕꯅꯤ ꯃꯑꯣꯡꯗꯨ ꯈꯪꯕꯅ ꯃꯤꯔꯟꯗꯥꯅ ꯆꯤꯡꯗꯨꯅ ꯒꯥꯔꯤꯗ ꯀꯥꯍꯜꯂꯤ ꯍꯣꯔꯟ ꯑꯍꯧꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯣꯡꯂꯒ ꯒꯥꯔꯤꯗꯨ ꯊꯧꯈ꯭ꯔꯦ ꯄꯤꯌꯔꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯂꯦꯞꯂꯒ ꯆꯠꯈ꯭ꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯅꯥꯟꯊꯣꯛꯏ ꯂꯩꯊꯗꯨꯅ ꯃꯥꯡꯂꯛꯂꯦ ꯃꯉꯥꯜ ꯌꯦꯡꯂꯝꯕ ꯀꯣꯔꯧꯁꯨ ꯕꯤꯗꯥꯏ ꯑꯃ ꯑꯍꯤꯡꯁꯤꯃꯒꯤ ꯄꯨꯟꯁꯤꯅꯤ ꯇꯥꯏꯕꯪꯁꯤꯁꯨ ꯑꯃꯝ ꯑꯉꯥꯜ ꯅꯥꯏꯕ ꯃꯥꯂꯦꯝꯒꯨꯝ ꯅꯥꯎꯁꯨꯝ ꯈꯣꯜꯇꯕꯨ ꯇꯥꯗꯨꯅ ꯎꯁꯤꯜꯂꯝꯕ ꯃꯤꯠꯂꯨꯁꯤꯡ ꯅꯣꯡꯃꯗꯤ ꯅꯥꯎꯁꯨꯝꯒꯤ ꯁꯩ ꯍꯦꯛꯄꯨꯅꯤ ꯅꯣꯡꯃꯗꯤ ꯊꯋꯥꯏ ꯃꯥꯅ ꯈꯣꯏꯔꯥꯡꯂꯛꯀꯗꯧꯕ ꯍꯧꯍꯟꯈꯤꯅꯤ ꯈꯟꯕꯗ ꯃꯇꯝ ꯄꯥꯝꯃꯨꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯁꯤꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯕ ꯇꯥꯏꯕꯪ ꯑꯩꯒꯤ ꯊꯋꯥꯏ ꯂꯝꯄꯥꯛꯇꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯍꯣꯝꯒꯤ ꯕꯦꯜ ꯑꯗꯨꯅ ꯀꯥꯡ ꯌꯩꯔꯛꯂꯕꯗ ꯁꯥꯟꯅꯕꯗꯨ ꯂꯣꯏꯁꯤꯜꯂꯒ ꯂꯝ ꯍꯦꯟꯗ ꯃꯁꯥ ꯃꯁꯥꯒꯤ ꯕ꯭ꯂꯣꯛ ꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯅꯤꯡꯊꯤꯅꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯕ ꯄꯣꯠ ꯆꯩꯗꯨ ꯊꯥꯁꯅꯥꯒ ꯑꯇꯣꯞꯄ ꯁ꯭ꯇꯥꯐ 2-3 ꯌꯥꯎꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟ ꯋꯥꯔꯤꯁꯨ ꯂꯦꯞꯇꯦ ꯃꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯅꯍꯥ ꯐꯨꯗ ꯁꯦꯛꯁꯟꯒꯤ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯣꯏꯔꯤꯕꯤ ꯔꯣꯃꯤ ꯉꯁꯥꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯨꯕꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯃꯁꯥ ꯁꯣꯟꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯍꯧꯕ ꯑꯉꯥꯡ 3 ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯉꯥꯡ 14ꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯍꯧꯔꯤ ꯃꯗꯨꯅ ꯑꯃꯨꯛꯇꯣꯏꯕ ꯃꯦꯗꯤꯌꯥ ꯄꯥꯔꯁꯟꯁꯤꯡꯁꯤꯅ ꯋꯥꯍꯪ ꯍꯪꯕ ꯍꯥꯟꯕ ꯇꯥꯟꯅꯗꯧꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯕꯗꯨ ꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤꯗ ꯅꯪꯉꯔꯣꯏꯗꯧ ꯃꯉꯥꯏ ꯑꯩꯈꯣꯏꯒꯁꯦ ꯃꯄꯥꯟꯗ ꯊꯣꯛꯑꯣꯅ ꯇꯥꯟꯊꯣꯔꯛꯏꯕꯅꯤ ꯊꯥꯁꯅꯥꯁꯨ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨ ꯉꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯎꯗ꯭ꯔꯦꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯏꯆꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯍꯤꯡꯕ ꯂꯨꯔꯦ ꯃꯇꯝꯁꯦ ꯃꯤ ꯍꯥꯠꯄ ꯆꯨꯔꯥꯟꯊꯥꯕꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ ꯔꯣꯃꯤ ꯃꯊꯧꯗꯨ ꯂꯦꯞꯂꯒ ꯁꯔ ꯕꯤꯀꯦꯟꯒꯤ ꯃꯤꯍꯥꯠ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯠꯂꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯈꯨꯍꯥꯠꯇꯨꯒ ꯃꯥꯟꯅꯔꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯃꯇꯝꯁꯤꯗ ꯍꯤꯡꯗꯧꯕ ꯃꯔꯥ ꯂꯩꯕ ꯂꯩꯇꯕ ꯀꯔꯤꯝꯇ ꯊꯤꯒꯤꯗ꯭ꯔꯤ ꯃꯤꯒ ꯈꯠꯅꯔꯨꯕꯒꯅꯦ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯦꯛ ꯍꯥꯠꯇꯣꯛꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯤꯕꯇꯅ ꯃꯥꯡꯖꯕꯅꯤ ꯂꯩꯕꯥꯛꯀꯤ ꯂꯣꯟꯅꯒ ꯑꯁꯤꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯖꯁꯇꯤꯁ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯕ ꯅꯠꯇꯦ ꯊꯥꯁꯅꯥꯁꯨ ꯄꯦꯟꯗꯅ ꯍꯥꯏꯔꯤ ꯃꯈꯣꯏꯁꯨ ꯂꯦꯝꯅꯗꯤ ꯃꯥꯡꯉꯣꯏꯗ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯋꯥꯔꯛꯀꯅꯤ ꯁ꯭ꯇꯥꯐ ꯂꯟꯆꯦꯟꯕꯤꯁꯨ ꯋꯥꯔꯤꯗꯨ ꯌꯥꯎꯁꯤꯜꯂꯛꯏ ꯏꯁꯣꯔꯕꯨ ꯂꯩꯕ꯭ꯔꯅꯦ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯏꯆꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯤꯍꯥꯠꯄꯁꯤꯡꯅ ꯃꯅꯤꯡ ꯇꯧꯕꯗ ꯏꯁꯣꯔꯗꯤ ꯀꯔꯤꯕꯨ ꯉꯥꯏꯗꯅ ꯂꯩꯕꯖꯥꯠꯅꯣ ꯏꯁꯣꯔꯅ ꯃꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯧꯕ ꯅꯠꯇꯦ ꯏꯆꯦ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯂꯣꯟꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯧꯅꯤ ꯑꯗꯨꯁꯨ ꯉꯝꯗꯦ ꯌꯥꯝ ꯁꯣꯟꯃꯟꯈ꯭ꯔꯦꯗ ꯂꯩꯕꯥꯛꯁꯤꯗ ꯆꯠꯅꯔꯤꯕ ꯂꯣꯁꯦ ꯆꯍꯤ ꯀꯌꯥꯗꯒꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯛꯂꯁꯤ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯆꯤꯡꯅꯕ ꯃꯤꯗꯒꯤ ꯍꯦꯟꯅ ꯇꯁꯦꯡꯅ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯐꯥꯕ ꯉꯝꯗꯦ ꯑꯗꯨꯒ ꯖꯁꯇꯤꯁ ꯗꯤꯂꯦ ꯇꯧꯗꯅ ꯊꯥꯁꯅꯥꯁꯨ ꯄꯦꯟꯗꯅ ꯀꯗꯥꯏꯗꯒꯤ ꯉꯝꯂꯅꯤꯒꯦ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯇꯧꯔꯕꯅꯤꯅ ꯈꯪꯉꯁꯨ ꯈꯪꯗꯦ ꯍꯥꯏꯅꯤ ꯃꯈꯣꯏꯗꯤ ꯃꯤꯌꯥꯝꯅ ꯏꯍꯧ ꯁꯥꯒꯠꯂꯒꯅ ꯁꯨꯔ ꯅꯩꯔꯅꯤ ꯑꯗꯨꯒ ꯃꯔꯥ ꯂꯩꯕ ꯃꯤ ꯈꯔ ꯐꯥꯏꯌꯦꯅ ꯄꯥꯎ ꯈꯔ ꯐꯪꯍꯜꯂꯒ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯈꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥꯁꯨ ꯍꯥꯏꯗꯕ ꯆꯨꯞꯆꯥꯞꯇ ꯂꯩꯈ꯭ꯔꯅꯤ ꯃꯤꯌꯥꯝꯁꯨ ꯍꯦꯛꯇ ꯂꯩꯁꯤꯟꯈꯤꯅꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯦꯟꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯂꯟꯆꯦꯟꯕꯤ ꯔꯣꯃꯤꯗ ꯑꯣꯟꯁꯤꯟ ꯈꯪꯅꯤꯡꯅ ꯍꯪꯉꯤ ꯉꯥꯏꯈꯣꯅꯤ ꯏꯆꯦ ꯔꯣꯃꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯖꯥꯠꯅꯣ ꯁꯔ ꯕꯤꯀꯦꯕꯨ ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕꯁꯤꯕꯣ ꯃꯥꯗꯤ ꯐꯖꯅ ꯐꯕꯅꯤ ꯃꯕꯨꯛ ꯇꯞꯄꯅꯤ ꯃꯤꯌꯥꯝꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗ ꯐꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯥꯗꯤ ꯈꯔ ꯈꯪꯒꯟꯕ ꯔꯣꯃꯤꯁꯨ ꯁꯠ ꯈꯨꯝꯃꯤ ꯌꯦꯛꯅꯕ ꯌꯥꯝꯕ ꯃꯤꯅꯤ ꯕꯤꯀꯦꯟꯁꯤ ꯍꯣꯏ ꯁ꯭ꯀꯨꯜ ꯑꯦꯀꯥꯗꯃꯤꯗꯕꯨꯗꯤ ꯌꯥꯝ ꯐꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯁꯨ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯤꯗ ꯋꯥꯔꯤ ꯇꯥꯔꯤꯕ ꯊꯥꯁꯅ ꯂꯟꯆꯦꯟꯕꯤꯗꯨ ꯈꯪꯅꯤꯡꯅ ꯀꯩ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ ꯍꯥꯏꯌꯨꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯈꯪꯒꯦ ꯔꯣꯃꯤ ꯈꯣꯟꯖꯦꯜꯗꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯌꯣꯟꯕꯗ
मासु चेनिंग हाइने सिटी पुलिस ना मासे वांटेड लाउबदि कुइरा माले अदुबु फोंगना लाउतबा जानिदना माबु सेनेदुना लैबा जानि मागी लंबी सिंग तुमिना खंगदोकनबा होनबा जानिदा अदुदा मासे वांटेड लाउरे हाइबसे मोइगी कांगबुना खंख्रगा बिकेनबु हातबा ओइदोइरा हाइदना हेवन एकाडेमीदा मरुल याम लोना हवे मोइ मि हातबागी हौनबि पुलिसना नत्रगा कनागुंबा अमना मखोइबु खुदुम चले खंगबगा मोइदि मतोमदा सुसाइड हेक्ता तौरगा सी हाइने बिकेनदि सुसाइड सुनत्रि अदु ओइबा तारगदि बसता तोंग्लिबा आंगांसिंदु फानबा होटनबगी प्लान गुंबा मसेलगा बिकेनबु हातबा ओइरमगद्रा हाइना निंफुंग गांगना हौरि लंचेनबि तसेंना ngakna ए कइनुने हाइसेबो बिकेन माना अंगांग अदु क्लुना तौबदुदि लांग थाइबो ओइबा जानिदना मादे तुकच्चैदा मोइगुंबसे असु फत्तबु मीसिंगसे मखैबु कइदौबगी मी होइना पोक्लक्लिबा जानो रोमीसु सोरमपी अमा हंदोक्लगा हा मीसिंगसे थाजबा याबा अमता नत्रे हौजि हेवन एकाडेमी मुटलनि करम हाइना अंगांसिंदुबु अदुगुमु मफमदा कनाना स्कूल तमहनिंगदौरिगे मोइना मोइ ओइख्रसु अखोइदिने थमोइसिंगना थबक तौसे नुपी ngakdana चलाइबा अखोइगी होमसिदि होमसिना लैरिखै काली तैदबा अमोरपा पक्तबा होम अमा ओइहनसे कोइनाउसा मयामगी वारिदो तुमिना तारंबि निंगथिनु फमलंबदगी हौगतुना चटपा हौगी मतौदुदा थासनाना निंगथिनु नंग चंगदोइरो मासु ममाई लैथोक्तुना खममि अहिजे अई हाना चंगमगे ngasai kitchen gi item awatba khara aina lawrakpani adu ekada adum lehori chakthong bising yura amadi hangnaramani edo romi su phamlambadagi hogatuna aima airi kaurine store dagi jare singani khak tongana law hairambani ne ngasai madam na thasna lanchen bi noibani loisin hauro ai madum to lawruki ge ko ningthinu ga punna romi su block lom le charki थासना का लंचन बिगसु वारी तौ तौदना थबक तुमाई ओनसेले ऑफिस तगी ड्यूटी हलकपगी लंबीदुसु वारी दुंगसिदी पीटर की वारीना मपुम मोइख्रे रावण हॉल दगी हैना सिंगना फोर्स तगी नांथोख्रबदा वारीदो मागी लंबी अमदी फोर्स सिंगदुगी नेग्लेक्ट ओइबा मतौदु ngangnaduna वारी तौइ थौजंगबना याददना कया सुंगसिदी थौजंगबगीदा चंगले साइरस का थौजंगबगदी बिल्डिंग अमा खक्तदा रूम थंगना लैबनी अदुगा कयाना बिल्डिंग अनि मुक्कालगा लैबनी चाबा याबा करिनो खरा चानबा सेले साइरस ति मसादो चनपनरे हाइदुना इरुलु जरुखिगे हाइना चतखि तंजादुदा मेघागे कॉल लाई सत पाइखतली थौजंगबसु हेलो सर थौजंगबा साइरस पु हल्ला चलो माई फोन दबु वेटिंग लेने लेबनी माई फोन दे वेटिंग लेतब नुमित लेरो मेगा नोकले थौजंगबा मेगादा हंगी कई लेरगे सर कैसु करूब नतेदा ngasai mana ravenol chatringai aingonda che ma pirambani che do ai office ta kaurami hayeng pisilage na hayo mana mo DGP da hanguradi pharak tanarani haige taw ma bu hala jalo ngasai ravenol dagi munwilo da haithaki bani aina halakpuda thingnerambani kauraga hayugi tawraga adum pharak tanare lambi cross tawnabada thaujangbana sat hai ahanbudi ale irujanin chakibani dinner du sida puna tawrasena khayasu leiri miga su yeludri pari adu dei su thamagi noi su enjoy tawruko wado hairaka phone du thamne la o haigena thaujangba cyrus ta call tawi adu bu waiting ni thaujangba pisumo kayo cyrus puning thinungai na haibide pura jinga thining ai sini irujage hairamaga ngasai de waiting like laise kari iru khulu no haibani de puknaga pukla ma kansida ai ko ai ai sin isau irang langna leiriba dom perignon tu wine glass tu tan khaimuk shat hairaga one shot loishil aduga kayada onsin thonglon jilurage changhalarisi masiam haina drebai nupi du suni saris ki privacy je kitang da pawu pi de mi thi phaiba pawu he phone thamba yaru ne thamanda kari nupi ko koinu khangde mana nupi koira nupi na ma koira gyan ta de
ꯆꯨꯝꯅ ꯏꯁꯧ ꯂꯥꯡꯂꯝꯕ ꯊꯧꯖꯪꯕꯗꯨ ꯆꯥꯅꯅ ꯍꯦꯛ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯒ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯃꯇꯥꯡ ꯆꯥꯅ ꯁꯥꯏꯔꯁꯁꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯅ ꯃꯅꯨꯡꯗꯒꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂꯛꯂꯤꯕꯗꯨ ꯈꯣꯡꯊꯥꯡꯗꯨ ꯈꯔ ꯊꯨꯅ ꯊꯥꯡꯂꯛꯂꯒ ꯗꯣꯔꯕꯦꯜꯗꯨ ꯈꯤꯡꯂꯒ ꯊꯧꯖꯪꯕꯕꯨ ꯀꯧꯏ ꯊꯧꯖꯪꯕ ꯀꯩꯅꯣ ꯊꯣꯡꯒ ꯄ꯭ꯔꯞ ꯂꯣꯜꯂꯤꯁꯤꯕꯣ ꯊꯧꯖꯪꯕ ꯅꯨꯡꯁꯤꯗꯅ ꯂꯥꯎꯔꯛꯏ ꯗꯤꯅꯔꯗꯨꯁꯨ ꯐꯣꯟꯗꯨ ꯑꯗꯨꯝ ꯏꯟꯅꯔꯣ ꯌꯥꯗ꯭ꯔꯣ ꯆꯪꯉꯛꯑꯅꯨ ꯋꯥꯊꯤꯗꯨ ꯉꯥꯡꯅꯨ ꯂꯥꯡꯕꯅ ꯄꯨꯛꯁꯤ ꯃꯊꯪ ꯑꯣꯜꯂꯕꯅꯤ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯍꯥꯡꯂꯛꯏ ꯁꯥꯏꯔꯁꯇꯤ ꯊꯧꯖꯪꯕꯅ ꯍꯥꯡꯉꯤꯕꯣꯏ ꯅꯤꯡꯗꯅ ꯄꯤꯁꯨꯝꯃꯨ ꯀꯩꯌꯨ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯌꯥꯅ ꯍꯥꯡꯕ ꯑꯣꯏꯔꯝꯕꯗꯨꯗ ꯄꯤꯁꯨꯝꯗꯨ ꯁꯠ ꯍꯟꯖꯤꯜꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯊꯧꯖꯪꯕꯒꯤ ꯂꯨꯈꯝꯗ ꯄꯥꯛꯂꯥꯎꯅ ꯊꯥꯖꯤꯜꯂꯤ ꯀꯌꯥ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯂꯥꯛꯂꯒ ꯗꯥꯏꯅꯤꯡ ꯆꯤꯌꯔꯗꯨꯗ ꯐꯝꯊꯩ ꯊꯧꯖꯪꯕ ꯁꯥꯏꯔꯁꯇ ꯄꯩꯔꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯌꯥꯗ ꯍꯥꯏꯔꯛꯏ ꯀꯩꯗꯧ ꯍꯥꯡꯉꯣꯏꯅꯣ ꯊꯣꯡꯗꯣ ꯍꯥꯡꯉꯨꯅꯣ ꯍꯥꯏꯔꯒ ꯆꯔꯥ ꯍꯦꯜꯍꯟꯒꯗꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯌꯥꯝ ꯆꯥꯗ꯭ꯔꯗꯤ ꯁꯥꯏꯔꯁꯁꯨ ꯋꯥꯏꯟꯗꯨ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯁꯣꯠ ꯑꯃ ꯌꯥꯅꯨꯡꯗ ꯂꯪꯁꯤꯜꯂꯒ ꯊꯧꯖꯪꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯣꯛꯀ ꯆꯤꯛꯏ ꯁꯩꯇ ꯄꯤꯔꯅꯥꯒꯤ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯣꯠꯅꯤꯡꯉꯤꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯁꯔ ꯃꯦꯘꯅ ꯆꯦꯗꯨ ꯄꯨꯔꯛꯄ ꯀꯧꯔꯦ ꯍꯌꯦꯡ ꯄꯤꯔꯒꯦꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤꯔꯣ ꯊꯧꯖꯪꯕ ꯁꯥꯏꯔꯁꯇ ꯐꯩꯖꯩꯅ ꯌꯦꯡꯉꯤ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯨꯡꯉꯣꯒꯤ ꯐꯣꯟꯗꯨ ꯋꯦꯇꯤꯡꯒꯤ ꯐꯝꯕꯥꯛꯇꯛꯇ ꯇꯣꯡꯗꯅ ꯂꯩꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯝꯕ ꯑꯗꯣ ꯃꯨꯟꯋꯦꯂꯣꯗꯣ ꯀꯩꯗꯧꯕ ꯆꯠꯂꯤꯅꯣ ꯁꯥꯏꯔꯁ ꯒ꯭ꯂꯥꯁꯇꯨ ꯁꯠ ꯄꯥꯏꯈꯠꯂꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯆꯠꯂꯨꯝꯅꯤ ꯊꯧꯖꯪꯕ ꯒ꯭ꯂꯥꯁꯇꯨꯗ ꯆꯥꯝꯄꯦꯡꯅꯤꯗꯨ ꯍꯩꯔꯒ ꯎꯁꯤꯠꯇꯅ ꯍꯥꯏ ꯅꯪ ꯁꯥꯎꯅꯤꯡꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯅꯣꯏ ꯄꯤꯔꯅꯥꯗꯣ ꯅꯪꯉꯣꯟꯗ ꯌꯥꯝ ꯍꯦꯟꯖꯤꯟꯃꯜꯂꯤ ꯌꯦꯡꯉꯨꯅꯤ ꯅꯪ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯠꯅꯕ ꯍꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯇꯝ ꯈꯨꯀꯥꯏꯊꯣꯛꯁꯦ ꯊꯣꯂꯣꯞꯄꯨ ꯄꯤꯕꯤꯌꯨꯅꯦ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯋꯥꯏꯟ ꯒ꯭ꯂꯥꯁꯇꯨ ꯇꯞꯂꯞ ꯑꯗꯨꯝ ꯊꯥꯡꯒꯠꯂꯤ ꯋꯥꯔꯤ ꯌꯥꯎꯔꯛꯇꯕ ꯅꯨꯄꯥꯗꯨꯁꯨ ꯁꯥꯏꯔꯁ ꯃꯊꯥ ꯁꯥꯅ ꯀꯩꯗꯧꯕꯩꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯁꯨꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯉꯁꯥꯏꯗꯩꯁꯨ ꯏꯁꯧ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯤ ꯀꯩꯗꯧꯕꯩꯅꯣ ꯃꯥꯅ ꯑꯗꯨꯝ ꯏꯁꯧ ꯂꯥꯡ ꯂꯩꯗꯨꯕꯣ ꯅꯪ ꯀꯔꯤ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯨꯔꯒꯦꯕ ꯁꯥꯏꯔꯁ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯋꯤꯡꯁꯇꯨ ꯑꯃ ꯄꯥꯏꯔꯒ ꯈꯔ ꯆꯤꯛꯏ ꯑꯗꯨꯒ ꯁꯥꯏꯅ ꯁꯥꯏꯅ ꯈꯨꯝꯃꯤ ꯉꯁꯥꯏ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛ ꯃꯥꯜꯂꯦ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯥꯏꯄꯦꯗ ꯄꯤꯊꯣꯛꯄꯩꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯕꯗꯨ ꯎꯔꯒ ꯃꯥ ꯌꯧꯅꯕꯤ ꯀꯩꯅꯣ ꯈꯟꯊꯕ ꯉꯝꯗꯈꯩ ꯅꯨꯄꯤꯗꯨꯒ ꯈꯠꯅꯔꯨꯔ ꯃꯥꯜꯂꯦ ꯊꯧꯖꯪꯕ ꯁꯥꯏꯔꯁꯇ ꯌꯦꯡꯂꯒ ꯑꯦ ꯀꯅꯥꯏ ꯅꯨꯄꯤ ꯈꯪꯗꯦꯗ ꯃꯥꯒꯤ ꯄꯣꯠꯇꯨꯃ ꯇꯥꯍꯧꯕꯗꯨꯗ ꯍꯟꯗꯣꯛꯈꯤꯕꯅꯤ ꯇꯨꯃꯤꯟꯅ ꯒ꯭ꯂꯥꯁ ꯊꯥꯡꯒꯠꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯁꯥꯏꯔꯁꯇ ꯁꯠ ꯌꯦꯡꯂꯛꯏ ꯊꯧꯖꯪꯕ ꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯈꯠꯂꯞ ꯇꯧꯅ ꯃꯤ ꯈꯠꯅꯔꯗꯤ ꯄꯤꯔꯅꯥꯅ ꯉꯝꯃꯝꯃꯅꯤꯅꯦ ꯃꯆꯤꯟꯗꯨ ꯐꯖꯅ ꯀꯟꯕꯅꯤꯅ ꯐꯨꯒꯥꯏꯔꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯁꯥꯏꯔꯁ ꯒ꯭ꯂꯥꯁꯇꯨ ꯁꯠ ꯊꯥꯡꯒꯠꯂꯒ ꯑꯁ ꯅꯨꯄꯤꯗꯨꯁꯨ ꯃꯑꯣꯡ ꯑꯃꯅꯤꯗ ꯂꯥꯏꯗꯝꯅꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯋꯥ ꯑꯗꯨꯅꯤꯗꯅ ꯑꯗꯨꯕꯣꯕ ꯅꯪ ꯀꯩ ꯍꯥꯏꯔꯨꯕꯩꯅꯣ ꯄꯤꯔꯅꯥꯅ ꯃꯤꯒ ꯈꯠꯅꯩꯗꯨ ꯀꯩꯒꯤꯅꯣꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯄꯥꯄꯨꯅꯤꯅꯦ ꯅꯨꯄꯥꯅ ꯀꯩꯁꯨ ꯈꯥꯏꯗꯦ ꯃꯤ ꯆꯨꯝꯅꯗ ꯁꯨꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯅꯕꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡꯒꯤ ꯋꯥꯔꯤ ꯁꯥꯕꯗꯧꯅ ꯏꯁꯧ ꯂꯥꯡꯉꯤꯅꯤ ꯀꯞꯄꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯐꯣꯟꯒ ꯑꯝꯇ ꯊꯝꯍꯧꯗ꯭ꯔꯤꯕꯅꯤ ꯏ ꯀꯥꯗꯅ ꯃꯤꯌꯨꯠ ꯊꯝꯃꯒ ꯃꯣꯟ ꯃꯈꯥꯗ ꯅꯝꯁꯤꯜꯂꯝꯃꯝ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯇꯧꯁꯤꯅꯤꯗ ꯁꯨꯡꯇꯥ ꯇꯥꯗꯦ ꯋꯥꯅꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯚꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦꯗꯣ ꯑꯗꯨ ꯇꯧꯗꯅ ꯂꯩꯔꯤ ꯊꯧꯖꯪꯕ ꯅꯣꯛꯈ꯭ꯔꯦꯝ ꯍꯥꯏꯈ꯭ꯔꯦꯝꯅꯔꯒ ꯃꯥꯅ ꯑꯗꯨ ꯂꯣꯏꯅ ꯈꯪꯉꯨꯔꯝꯃꯤꯗꯨꯅꯗꯤ ꯃꯥꯅ ꯅꯪꯁꯦ ꯐꯣꯟꯗ ꯁꯦꯟꯅꯕꯗ ꯍꯦꯟꯗꯣꯛꯇꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯐꯖꯅ ꯀꯣꯏꯁꯟ ꯁꯦꯟꯅꯔꯕ ꯏꯋꯣ ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯕꯅꯤꯀꯣ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯗꯧꯕ ꯀꯅꯥꯅ ꯈꯪꯕ ꯄꯤꯔꯅꯥꯁꯦ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯃꯤꯒ ꯑꯣꯏꯔꯝꯗꯅ ꯅꯪꯁꯦ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯑꯒ ꯑꯩꯈꯣꯏ ꯁꯦꯟꯅꯅꯕ ꯊꯥꯗꯣꯛꯄ ꯃꯤꯒ ꯑꯣꯏꯔꯝꯗꯅ ꯇꯜꯂꯤꯌꯦꯕꯣ ꯁꯥꯏꯔꯁ ꯑꯗꯨꯃꯛꯇꯤ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯒ ꯑꯩꯒ ꯈꯪꯅꯔꯛꯏꯁꯦ ꯆꯍꯤꯕꯨꯗꯤ ꯐꯥꯕꯗ꯭ꯔꯤ ꯑꯗꯣ ꯀꯣꯏꯅꯕ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯥꯅ ꯇꯧꯕ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯩ ꯈꯝꯕꯟꯗꯤ ꯌꯥꯝ ꯆꯥꯎꯏ ꯑꯩꯁꯨ ꯀꯣꯏꯁꯟ ꯁꯦꯟꯅꯖꯕꯅꯤ ꯑꯩꯒꯤ ꯌꯥꯝ ꯈꯟꯖꯕꯅꯤ ꯀꯩꯁꯨ ꯃꯕꯨ ꯐꯠꯇꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯗ ꯃꯥꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯃꯑꯣꯡꯗꯨꯗꯅꯤ ꯑꯩꯅ ꯏ ꯀꯥꯔꯤꯁꯦ ꯊꯧꯖꯪꯕ ꯁꯥꯔꯀꯥꯁꯇꯤꯛ ꯑꯣꯏꯅ ꯅꯣꯛꯏ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯈꯜꯂꯨꯕꯅꯣ ꯇꯞꯂꯞ ꯌꯥꯎꯔꯛꯏ ꯃꯤ ꯑꯃꯅ ꯁꯥꯎꯕꯕꯨ ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯁꯥꯎꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤꯅꯨ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯣꯏꯃꯨꯛ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯂꯩꯇꯕꯅꯤ ꯃꯦꯇꯔ ꯃꯆꯥ ꯑꯃꯗꯒꯤꯁꯨ
ꯃꯄꯨꯛꯅꯤꯡ ꯌꯧꯅ ꯈꯜꯂꯒ ꯗꯤꯄ꯭ꯔꯦꯁꯟ ꯑꯣꯏꯔꯤ ꯂꯥꯞꯊꯣꯛꯇ꯭ꯔꯤꯉꯩ ꯃꯒꯨꯟꯁꯨ ꯋꯥꯠꯀꯅꯤ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯀꯨꯏꯔꯒꯗꯅꯤ ꯂꯥꯞꯈꯤꯕ ꯃꯥꯒꯤ ꯃꯒꯨꯟ ꯍꯦꯜꯂꯛꯄ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯑꯩꯉꯣꯟꯗ ꯑꯣꯏꯅꯔꯤꯉꯩ ꯎꯈꯤꯗꯕ ꯃꯇꯧ ꯀꯌꯥ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯠꯃꯥꯡꯗ ꯁꯪꯁꯪꯅ ꯎꯍꯟꯗꯨꯅ ꯇꯝꯅꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯀꯌꯥ ꯃꯃꯥꯏꯗ ꯂꯨꯞꯊꯩ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯝꯕ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯐꯝꯗ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯆꯤꯛꯄꯗꯣ ꯁꯥꯏꯔꯁꯅ ꯊꯨꯒꯥꯏꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯅꯨꯄꯤꯅꯣ ꯅꯪꯅ ꯀꯣꯏꯔꯝꯃꯤꯁꯦ ꯃꯥꯒꯤ ꯀꯔꯝꯕ ꯒꯠꯅ ꯑꯩꯈꯣꯏ ꯀꯌꯥꯕꯨ ꯃꯤꯔꯥꯏꯔꯝꯃꯤꯅꯣꯕ ꯊꯧꯖꯪꯕꯅꯁꯨ ꯍꯥꯏꯗ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯌꯥꯡꯈꯩ ꯍꯪꯕ꯭ꯔꯣ ꯑꯗꯣ ꯉꯁꯤꯗꯤ ꯍꯪꯒꯦ ꯈꯪꯅꯤꯡꯉꯦꯕ ꯋꯥꯔꯤ ꯍꯧꯔꯣ ꯃꯌꯥꯝ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯇꯥꯊꯣꯛꯑꯒ ꯅꯪꯅ ꯂꯦꯝꯁꯤꯟꯅꯔꯒ ꯁꯥꯗꯨ ꯁꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯣꯕ ꯃꯍꯤ ꯈꯔ ꯇꯥꯁꯤꯟꯈꯤꯕꯗꯨꯅꯔ ꯋꯥꯈꯜꯗꯨ ꯃꯔꯣꯜ ꯂꯣꯜꯂꯒꯦ ꯈꯟ ꯀꯌꯥ ꯃꯆꯤꯟ ꯀꯥꯡꯂꯛꯏ ꯅꯍꯥꯟ ꯃꯈꯩ ꯃꯗꯣꯝ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯋꯥꯔꯤꯗꯨꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯂꯥꯀꯥꯔ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯇꯧ ꯈꯔ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯜꯂꯛꯏ